Miss Pogdam Yang Tabiri Basungu Yunam Anuradha the Bine Kono Krimzari. Howse Maroi Papauda Tawan district in Miam Ganimi Torampang Tona Cray. Jan Osadi Nase Kongzom the Labor Dr. Pratita Sadidivan Trasna Hangdo Cray. Kogisina indefinite economy blockade toribase handruk tapadi Ukran Lambida counter blockade toragani haina LKBBF ke maike dege phangdoragle. Loinana Jammu Kashmir da lanmi gari amad loktata sanbada lami ahom sire. How's the pause on episode? Miang nimeta pangtok tuna Thobal district manung da leriba praja miam ge awatpa pen da kya khangdopage thabak matam koina level roba matung district patient thawan sinduna ngasi miam ge nime tharam thawan DC complex da leba counting hall da pangthokre mirsa kyana sarugya duna DC thobal da pen da awada apa kya phangdokre ngasi ayuki pung tarama thoidage horduna DC thobal yauna district asida leriba tonga tongamba department kya ge district level official amadi staff kayana sarugya duna chathakiba miam ge nime tharam paduda district asige yamlaba prasa section kya lagtuna makhoge awada apa amadi kudong sadaba kya DC thobal da phangdokhe DC thobal anthem subasna phangdorakpada matang koina miam ge apen da awada apa Kari Labake, Hybado Lebake, Irang Namarampo, Iduna Miam Genumid Asi, Leblure, Adubo, Ano Wasahi, Lisangani Kunmangana, Lakpagaloinana, Nasidege Hona, Miam Gidamakta Kandana, Miam Genumid Asi, Pangtopa Hobune, Matung Tarabuda So, Tau Kudinge, Ahowa, Tangsa Kudinge, Miam Genumida Asi Pangtolagane. Miam Naso Hydabanumid Asida, Apen Penda. Kudong sadaba punama pungdok palagpiu matang koina leblurapa matung ngasi pangthokpa asida district asige imong chamrika marputara manga asi yamlaba miamna makoi ge apamba sing application form po aina thazlei ayuki pung taramathoi dage horaga nungthengge pungka anida loisenggadaba adu mioi ka hena lakpana athengba phawwa sathakhi maru aina all is pension phangdaba kaya Amadi PAY gi makada yumba sabinaba hazabalapana ayamba oina tawi PAY scheme gi oina di yum saba ngamjadaba prasasing masaga khangdongnaba yum da chatuna survey tawagi thabaka thuba matamda hauragane maram saba miyoi shingi da maktadi scheme asige makada thuba matamda yum sanaba honaragane Ngasige oina district asige manungda hanglaba rally camp sing da ladiba mahiroi shinge anoba academy session ge textbook sing yantokle veterinary department ke makadasu cattle insurance kaya yantokpa haure video wangjing tentage makada khudakta lakpa birth certificate kaya piri amadi DC office ke baikai degi so permanent residence na chingba certificate kaya amaso khudakta phangan mangamle haina phongdorakhe aduga aseng bading asi se koi ki timing se pung ani bokdang tawbai na plan tawjaram bane do raja gi eno sena henman bana ekoi ngasi se ngasi gi lairiba mi sing se loidribo ekoi nunggang mam sumam na ekoi masima saksa jagi ni ai nai mayam da thamjage aduga pakha tarak pada pathang gi tha gi dasu ekoi ahan ba thang ja khuding gi ekoi Thobal district ki miyam numit se bangtok jagani an thamjage Manipur Hindu lining sanglakpa hauropa matamda maitai singi inat lining bo ngakdona thamna bahona bada soba thodang laukiba maichau tariki manungda humsuwa maichau oiriba jingu maichau samuro jigongge mapokumonga marilenana ira thawni tawbagi thorampa manga se pangthokre jingu maichau asage pongna phamsu oiriba Impal West district ke samurok da pangthokpa thorampa adu jingu maichau samurok jigongge thogal kanglopna sandana pangthokpane Tharamba duga mari lainana Thogal Kanglopa sage convener Mangangsa Wahingba Ngoba Maitaina Kumsa Lesang Baga Chaniga Humbudra Mapandagi Lesang Machatret Nipu Mapan Pauba Lamda Masida Ladami Haineriba Jingo Maicho Samuro Sigonga Asi Manipur Haideba Minga Asi Kautingai Matamdagi Hona Purupa Asigada Mata Tonga Tongamba Todang Ke Loramke
अदुबो माइसौ असिबो लमदम असिदा निंथौना हिंदू लाइनेक पुसलप मतमदा निंथौगे मायोक्ता थबक तवी हाइदुना हनबा क्यारका हनौ हनखि निंथौना ngabom khau manungda hablaka lenungda phomlaba phawba hingduna lairambadage maduge paw adu samurauge khunja singna ningthouda pirubadage maichau asina samurauge khunja singda sa phawbo taramke hariba sapa asibu koksa duna lamdamba asibu chakatpa nungayai phaba pina ba irat thaunigi tharamba asi handaka ahumlak suba oina pangtani hariba tharamba asi lakadaba sahi singda suleptana pangtokhi gane haiki Kotugi miyang makada ngarang numidang Kangpokpi District SB Office da Jangsil Lakiba Kongsangda District Asage SB yauna miyokya asopan nangkre. Imphal District ke manungchanna leiba thamna popi ge uyuk sing kuke sing na Saibon Tabele sa haina mingtholeba mapamda deploy toriba Central Security Force handokadabane haibagi demanda haidiba Kongsangka adu sangsalakibane. Kongsang aduda miyamna Kangpokpi District SB ge office da nung amati petrol bomb langsanduna attack chatharakpadake police ke maikai dake su Kongsang sangsil lakhiba sing adubo tang khainaba honakhe Kongsang sangsin ba aduda uniform set pa kulai paiba sangka amade civil da kulai paiba singka yawgi mame social media da thengnaba video asida mayek singna uba phangkhe Nakalamaram da police na makogi social media handle da thadorapa post amage matungina haiba Kongsangka adu ahenba security force ka loinana namthabang amkre amadi security ke akanba section tharangsu lokhotba haukre haidi miyange Kongsang adu da Kangpokpi District SP Manoj Prabhakar asopan nangkibaga loinana mathau taba medical treatment chathakre asopagi phibam thoina mipainingai oidabadagi origliba phibam sing yangsan pagi thabak haukre haidi Housing mapamba aduda pamdaba thodok sing thoktanaba ahenba security sing deploy tawduna mikumna hom sing na thabak chatari haine palle adubu social media da uriba khulai paiduna lagliba singi matangda de wafam amata palaktabana miyamna pentabge wafam kya phonduna raglei Namikarani mamanda kuke militant singna maitai singe khunda atada kham laitana nongmai kapsinduna landarakpa thodokta thamna popige mapampa amada impact tibige paumi kabichandra ge oi thangba khongda nongmai maruna pambadage hauzik ras medicity hospital da layang pata chathariba asida kharada oreba sum mateng ko oina ba haiduna kanglai park news tengbang globe KNTL na sel oina lupalesing tara tengbang bekre tengbang khong sat aduda KNTL ge Publicity Secretary Rose Maibam Finance Secretary Takelambam Sanatombi General Secretary Saicom Ebi Maitei Amadi Maru Eba KNTL ge Thomesang Sosaruya ke Tengbang ba aduga marilenana KNTL ge General Secretary Saicom Ebi Maitei na phondora kibada Mission Prasada nomai kapsan batana tana miyam ge thabak tauriba paumi singda soko ke singna nomai kapsan duna asopan nangang kibabo KNTL ge maike dege yaning taba phungdorakli amade loinana lenga ke maikai dagi nungai taba thodok singka ase thohandanaba apel tawsaba loinana awa ana taraba pangwi singna imung manungna thengnariba awaba sida angap mamateng pangbiyo amadi meng sangbiyo phungdokhe Analayang bada changba hidak langthak sing lebak asegi miyamda ahongba mamalda phanganaba pandamda Bharati Prime Minister Narendra Modi na Pradhan Mantri Bharatiya Jana Ausade Kendra ge makhada haukiba Jana Ausade ngasi dege khongzomda leiba Dr. Pratita Charitable Trust na hangdokre Tharampa aduda Manipur Remote Sensing Application Center ge Retail Director Dr. Nahakpam Randir Singh Dr. Pratita Charitable Trust Khongzongge Chairman so Oriba former Minister Morangtham Hemant Singh amadi STB ke Executive Member B Navi Sharma amasung ka IB Government of India ge Retier Pro Longsam Proyokumar Singh na athoba mitung Tharamapu amasung akhanaba mitung singoi ke Jana Ausade Store hangdoktuna miyamda khusinaraba matung Dr. Pratita Charitable Hospital and Research Institute Khongzongge Managing Director Dr. Monica Morangtham na haikibada Ministry of Chemicals and Fertilizers Department of Pharmaceutical ge makhada hidak sing
Panganaba Dr. Pratita Charitable Trust na proposal thaduna haizabadagi Government of India na yabiratuna Janta Osati Store se handopane. Bharat Sarkar ge makhada hangdoliba store asida thamleba hidak sangka ase subsidized rate miyamda phangangkada bangaktani hairaduna piriba khudong sabasing ase miyamna sulobiyo haiki. Jadip Memorial Foundation Impalna President Toba Ipak Film Production Manipur ge bana makhada Dr. R.K. Nayansana Devina Putokpa Rakesh Nauramna Direction Piba Manipur Feature Film Yahu Thengba Khoimu Ngasi Library and Information Center Kaksinge Auditorium da Special Show ina Utna Indoor Stadium ba Kaksinge Rally Camp da Lariba IDP Shenka Amadi Miyamda Yanghanbagi Thorama Mapangthokre January ke tangka manga phawba numinini chumna sathagadaba filambasage special so haudopage tharampa aduda social activist konsam Michael Singna atoba Mitungland film sage producer Dr. R.K. Nayansana Devina Thoramapu amadi Bubont Brickfield Kaksange proprietor Naurem Napurna akhanaba mitung saruyake film sage story writer and the producer Dr. R.K. Nayansana Devina Phondorakibada Aiha ke philapa ase aiha ke wari machage lairik sanari pareng dage lauthok jabani philampa asina hauraklipa nupi macha sing yum palabi nupi sing amadi nupi angang ka lairapa nupa oiba sing da masage aranba character sing samdok nabage message ama bijabani film sigi director Rakesh Nauramna phongdorakpada hauraklipa nupi macha sing na mama mapa oibi sing na haiba wada he tongba haiba indaba amadi Nupi masa singna nganna yumpan ba matamda thengnariba kudong thiba amadi awab sing adu utjabani loinana nupa amadi nupi oibi aniki marakta leinagadaba acheppa nungsibiki mari ase hek tatkibada imung aduda natana khunai asida asoba crisis thorakpi yai khunai da tholeba crisis khudimak miyoibiki thamoidagi nungsiba haibase hek mangkhibada thorakpani haibase udnaba honabane pelamasida Abi Ithoi Amadi Ratnana Maro Ibarol Laudi Kenny Wahingbam Su introducing actor Oina Sarugari. Kwarapam Bisomi Trona screenplay and the dialogue Oiriba film sigi editor Amadi camera Matangsana Mohindro Kams Amadi Susel Yumlemamne. Santran Reserve Police Force Manipur Amasung Nagaland Sector ke Civic Section program ke makada Jamaga Kunsuba Battalion CRPF na ngasi Impal West ke New Kaitan Manbi ke Red Zone area da leba Kunsa Singda Tingbange Palam Sing Entokre New Kaitan Manbi da leba Hilly Resort Pangtokiba Civic Action program baduda Jamaga Kunsuba CRPF Battalion ke Commandant SI Surajip Lochand Second IC Raghubir Singh ACG 120 Battalion Deepak Kumar Amadi Patsoy Police Station ke OC Inspector ke I Sunin Kumana Tharamgi Athoiba Mitunglen Singh Oina Saruyake Tharamadugi Sarukamba Oina Chamaga Kunsuba CRPF Battalion ke Commandant SIS Rajib Lochana New Kaiton Manbigi Red Zone Daleba Awaba Mayung Nadiba Kunsa Singda Plastic Water Tank Blanket Sports Items Singh Yentoke Kangpopida kuki singna indefinite economic blockade tariba asi karigumba handok trabadi Impal Ukrun lambida counter blockade taunaba semsare haina LK BBF ki commander in chief Yungkhaibam Boshan phondorakle Hiramasiga marilena ngase thamna popigi mapampa amada pomisanga unabada mangna hai lamlai kendra ge manung channa red zone oina laidiba thamna popi santi khongbal Sabungko Kuno Yangang Popi Amadi Sanasabi Mapam Singh Loinana Uyok Singh na Tingba Mapam Singh Dakuke terrorist Singh na Saibol Haina Maming Tonsalapa Asi Ipa Ipo Haktage Suglay Late Maming Ne Haiba Mapam Singh Asi Ipa Ipo Haktage Reserve Forest Ke Manung Chana Leba Mapam Amane Indian Reserve Forest Eke Matung ina mapamba asida kunta amata tabiya de haiba asi leina karikidamata kuki singna haiba mapam singa asida saibol hana thonsilaka taslibano masi palibalenga ka asina khangalda brara mapam singka asidage
ngasi phauba hairiba chingkhong singyan sing asiga loinana leiriba maitei sing kuki terrorist sing asina lepleitana nongmai kapsilakpa bom thadaraktuna landarakpadagi ngasi phauba maitei kaya lanjana duna leiri adubu thenglabasu thengna hairiba mafam sing asida lenga ke maikai dige asoba thodang lokatuna santranta forcing thamdana irang asi khariti control tobage mami urakpa asi lamlai kendra village volunteer force LKVBF ke maikai dige thagapa phongdorakle adubu laibak thibade kangpopi ke SP na karamna kotuga yanaduna hairiba mafam pa adudage central security force sing asi lokthokani karamna hairibano SPK wafam ase hariba singkhong singya da tariba miyamna amadi LKBBF ke maikai dagi condemn tawi lenga ke maikai dagi so house thamliba security force inka ase lengtana lehen gadabani haike tokchalaga jingnungda akhoi gi chomda leiba orkun district da port pusalan da bagi wafam jisu makha tar lakani aduna gamena athuba matamda blockade asi anto halaga masjid da antorak targadi LKBBF amadi akhoi lamnai kendra da leiba region da leiba lamnai kendra leiba khungang nifu tari nipal asiga kusab naraga akhoi counter blockade asi sangsel masi government da akhoi thamjari amaram dang asigi pamisanga unaba aduda lamlai kendra village volunteer force LKBBF ke medical department ke in charge W Biren Kumar amadi media coordinator oinampa okensana phondoropada kuki singe hanalaramba Bakar Singh Dr. Riba mafam singka asida lenga ke maikai dege thamleba central security force singka asi lengdana mafamba aduda thambibaga loinana atai Walariba red zone to oiriba mafam singda so enba security force sing thamba pami jahi ke adagi leraklaba kuki singka ekhoiga leminabada karisu akai belaite adubo kuki singe community masenge henna hengana bage wakhalonda mito ke ama pusilaglaga khunda hanbadi yaroi Congress Party na hauzik leiriba lanta ase hanadege khara nemtharakle haibada asuk yamna yaneng drebasi lanta loikrabadi makhogi oijaba mangkhigane haiduna kibagira haina lamlai assembly constituency ge MLA ke S ibomsana hangkhre wapamasi MLA ge nongada da leiba yimda pangthokiba ningthamba charoke maru marang yan thopage tharanga mari leinana pamisingda phongdokhibani Tharambadda law sangam humbudra nethoida thagadaba hawai mangal maru amadi burli tont amage maru yanthoke tharanga mari leinana ipum sana makata na haikebada hauzik leiriba lant ase haurakpada kuki singna chingkong chingya da leiba maitei kol singda kumtharaklaga yummai thaba mi hatpani singba ka henba thabak chatharam laba adu ngamkidaba koire lamnai assembly constituency ge manung chamba thamna pokpi sana chabi santi khongbal sabungkho khunona chingbada chingkhong singya da leiba kol singda kumlaklaga etek tongnaba honaramba mai pakhide Asegumba pibam khara phagalakpasi opposition party oiriba Congress nadi yaningdabagum tauri lana si ankaina changsalakaba mitop singdage ipa ipo singna thamlamba ngamkhai ngaktuna thambakak natana leramlipa umanga uwamang sengka ngaktuna thamba amadi popi thaduna mayaka basanjak sungpampo onthongnaba honade persi mayong nanaba honabagi honabadagi thorakpani lan thorakpagi maramsu khanglaba chahi taramanga lengaka pairamlaba congress na state lengaka amana tawba ngamba tawba ngamdabana karino kupna khanglabasu achumbadu kupsinduna thamlaga politikenge khudung sabalongnaba honaduna leibasi laibak thibani haike ado hujiki asu yamna kallaba irang matamsida bahawda kangpopigi area da adagi atai dei jaga sing da khogi security force na popi athatra khotadna waron war tonga mamapam ke adagi lanjana dagliba mioi singna sangjapam lotuna leneriba yum singa si makoi ge khunda changba yadriba phawba lehenbio haida universal mothers organization umoge president morangtham sorojini lemana mari leneba singda apel tawragle ngasi lamphenda leba organization asige office ta
pangthokiba paugi mipam amada wapam ase phongdolodana sorjini leimana hai Manipur da haukiba chahigi megi tangka ohumdagi hauduna ngasai pawba kuge militant singna mijam miam da landarapadana tana makoina namna taba mafam singda khunda leitaduna leiramba maidai khunni kaya mainatumna thadokpadana tana yum kaya tengkhaiduna thamkiba amadi mayum makai mainatumna chakraba miyoisingna hojik sangjapam loduna leidiba yumsing makoi ge khunsingda hanjinba yadriba phawba lehanbinaba lengaka asina sinbiyo amadi Manipur lengana rally camp singda leidiba miyoisinggidamakta piriba lupalising janiga ngapigani lisinganiga chamanga piriba asi miyoi kharabuna piraga miyoi kharabuna pidana thamliba asina miyoi kharade wakhagil leina narakpa yabagi akiba leire loinana lan asi hek horakpadagi ngasi phawba thokleba lanta asi matam sangna thokane khangdabanina lengangna thamliba rally camp da lehodaba miyoi kya ama magi khangna samna pa miyoi singi yumda changjapham laudona leire hariba miyoisinggi hauzik fawbada lenganga piba khudong saba kaya phangdana leramba miyoi kya umona koina chapada thengnare maramaduna rally camp singda lehodraba miyoi asige khanbiduna district ta leriba mari leineba singna makhoigi leifam mafam simbiduna atopa rally camp singda leriba miyoi singna phangliba khudong saba singka adu makhoideso chapsana phanganaba honabiyo haina supongdoke ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯁꯦ ꯁꯥꯕꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯖꯒꯥꯁꯦ ꯆꯪꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯆꯪꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯀꯥꯡꯄꯣꯛꯄꯤꯗ ꯌꯨꯝ ꯈꯨꯟ ꯇꯥꯍꯟꯕꯤꯌꯨ ꯍꯥꯟꯅꯒꯨꯝꯅ ꯇꯥꯔꯒ ꯂꯥꯛꯄꯅꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯇꯥꯍꯟꯕꯤꯌꯨ ꯃꯣꯔꯦ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯡꯁꯦ ꯇꯥꯍꯟꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯈꯣꯏꯅ ꯂꯩꯔꯝꯃꯤꯕ ꯌꯨꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯃꯒ ꯑꯩ Social Welfare Club Khangabok Linkatuna Lekage Sakhotarang Kyada Sarugyarapa Tahi Yankaitarok Mapung Parak Pagaloinana Club Sege Yankaitarok Sava Foundation Day Kam Golden Sublege Tharamp Ngasi Khangabok Kulapam Lekai the Leba Club Sege Sanglenda Pangthokre Taramatuda Khangabo Kendra MLA Okram Surjakumar Hanage Khangabo Jala Parishad ke member K.H. Raj Mohan Modern College Imphange retired principal Dr. L. Ibungohal Khangabo Part 1 Gram Panchayat Chairperson T.S. Soba Wisdom Foundation Khangabo ke founder cum principal L. Soba Amadi Sur Hospital Khangabo ke proprietor Dr. L. Somen Kumana atoba mithunglen singoina saruya ke Tharongge sarukama oina club asige building sabada achawa thodang lobi kiba national youth award K.H. Rasmont amadi Gina Ranjit Anderson Khangaboki CEO and Ranjit Anibo club ke maike dege achamba khudol sing tamduna taramna okay amadi club asige manungda leiba education ge lamda chana khunaba ge lamda amadi atei hiram kyada thoidok hendoklaba kyada club ke maike dege asamba khudol sing tangkiba amadi club volunteers singe oiba cultural show kya suwatke athoiba mitungi warol piraduna MLA Surja Kumarna Hai ngasi Manipur da tholi bai iranga sina maram moiraga prajam mipung kamthengna wanare sporta education da amadi semilon da hiram khuding da khudong sa da bakya mayunare adumoina ma iranga sina maram po oiraga aikhoigi ingkhalakliba nahasinga se aranba maikeida chakhedanaba lekai miyampa ahalamant amade klamna asawa thodang laubiu makoibu education ge lamda amade sport ge lamda adumak chadhanba ngamanaba honamina se haike Manipur de ihan hanba oina Bishnupur district ke manung channa leiba Bethel English School Nambol Amade Diversity Sports Limited Liability Partnership Farm pa anige marakta football masana da state as danatana India ge oinasu awang bathakta mating leba sanaroi kaya ama sangana bage pandamda agreement sign amatawna kre School ge campus tambaru aina football masana sida agreement sign tawna bage ngasi pangthopa thoramda Impal da based oba Diversity Sports Limited Liberty Partnership ki co-founder Suman Ilangbam amasong Bethel English School ge director Grace Konjangbam pa anike marakta tonga wadep kaya ga loinana agreement sign adu tawna ke Tharamadu da Diversity Sports ke co-founder Suman Ilangbam na
phongdokhibada Diversity Sports LLP asi English ngani kungi December da launch tobakloinana sports management da henna akhana bai mieng thamlaga ngasi pawba leptana mai pangna changsalakle Mana Makatar Duna Diversity Sports Amadi Battle English School Asiga Punna Kusanaraga Football Development ki oiba tonga tongamba thorong kya pangthopagaloina na license pairaba matik saraba course kya na coaching servicing pangthokani haiki Divergent Sports asina football gi maramda takpi tampi pakhagtana tana masidake apaba sanaroi khangalaga makoibo mapung phana Sena Piraga, Ladic Laishu Tamhanba, Mapan Lamgi Maming Leba Club da Sadugya Hanba Amadi, Indian National Football Team da Yaunanabaki Kudung Savasang Lady Haiki. Akoigi Thailand degi akoi society sida adumama akoi mindset ama leigra habadi sanaragadi sports da sanaragadi education soigini habagi keno si keno akoigi mindset sida akoina kitang change tawangam gadra habagi wakhanda so akoina si keno se launch tawjabani and Taramadu School Aduge Director Grace Konzangbam na High School Achina Sahili Sangsana Thangta Music Fine Arts Asi Curriculum da Hana Haptana Ladiba Asagi Matakta Football Program Basmasu Nona Hablapane Mana Makatarduna Football Program Asisu Diversity Sports Ka Kusamnaraga School Asida Hangba Ngambasi Saktuk Sababu E Program pa Ama Hangliba Asage Pandamde Pilingai Matamdage Mahiroi Shina Masamau Pana Tamnaba Amadi Tungi Yumbi Oigatoriba Kiabo Maru Ena Draktage Kanbangam Honabage Pirepa Amada Changsalapa Kong Tangne Haine Supondake Kanglai Leisha Palna Sinduna Hokiba December Tage Tang Kuntaruktage Hoduna Tasage Tang Tara Power Satagadaba Ekoigi Kunai Lond Community Haiba Thorange Sarukamba Oinanga Seso Ningombam Junior High School da pangthokre Taromaduda Retail Session Judge and Notinishori Kanglai Laisha Palge President Sanamangang Okalge General Secretary Mutum Maniton Social Worker Yumnam Bikram Maite Sangsang Ningtho Sanarik Channing Kombi Lai Committee ge President Soibam Yaima Amade Pandam Evening Newspaper ge Executive Editor Namoijam Tombana Athoba Mithunglan Singh oina saluyake Taromaduga Mari Lainana Lupa Dugi General Secretary Salam Iyal Laimana Pongdorak Pada Lub Asinangasi Pausen Puba Thorampa Pangthok Libage Maramde Aikogi Ipa Ipusingna Thambiramba Leglampa Chana Kanglon Singh Asi Nongma Nomage Soksalapagi Mame Tasalapana Purub Asi Mayeng Tadagli Maram Asina Chanura Singh Punsenduna Kunai Asige Chanalon Singh Mamutana Kamina Nabage Wakalonda Thorampang Tokpade Ngasi Pangtokliba Mapampa Asida Thoramba Ase Numito Homni Chumna Pangtolaba Matungda Lamlai Assembly Constituency ge Nongadada Amog Pangtotuna Pausen Popa Kongsat Ase Loishingane Haine Supondoke Ziri College के फाउंडर प्रेसिडेंट ओइबिरम पतन नतना मतम सांगना तम क्यारक जिरेबाम केंद्र के मिहोट एमएलए मिनिस्टर ओइना मियाम के सेवा तौबिरम लबा अमदी मणिपुर सरकार के कैबिनेट मिनिस्टर क्यारक ओइरमदुना सरकार के लेंगाक्लोंदा सोबथौतांग लविरमबा थौदाम देवेंद्र सिंहना खंगौदना मनु मतम सादना ईश्वर के खुया तानखिबदा Thamoy Songna Nuaitaba Pongdopo Oina Jiri College ke Oza Singna Laikhidrabage Mapamda Waba Pongdopage Tharam Ama Jiri College da Pangthokre Tharama Sida Jiri College ke Principal RK Sanajaubi Debi Amasung Assistant Professor Head of Department Jiri College History Department ke Dr. Ais Joykumar Singh Anina Daista Pangke Laikhidrabage Mapamda Nuaitaba Pongdopo Oina Minute Ani 2 minute leptna Awaba Pongdoke Matung Thaudamp Devendra Singhna Jiri Miyam ge Tauramba Tabaka Amadi Jiri Bambo Chaukanaba Honaramba Kiabo Singtaduna Wapam Kia Pongdonake Study House Society in Palo West District Miyang Makada UPSC Iroi Shembana Sinduna Nomage Oiba Outreach Health Camp Ama Langkont Laimanai the Pangtokre Hariba Health Camp Aduda Nanda Communicable Diseases
NCD maru aina hypertension diabetes amadi oral breast amadi cervical ke cancer screening amasung health checkup punna patient chamaramda chathaki bagaloinana lemna test pangthoki batanatana lemna hidalang taksing supiki pangthoki ba outreach health camp aduga mari lainana Ninibamp Psychom CHO Community Health Officer na high naraba matamda laingbagi mahta nadringaida haksangbo masamo phana thamnaba manangnakpa health center singda chatuna health checkup toktopiu ababa masamo phaba kunai ama sembada ekoi khudemak sarugyamina se phondoke All Manipur Muslim Development Committee AMMDC na Manipur Imalebaka asige thabak thoram singda masek mangan thokna thabak toba yana bagi pandamda All Manipur Muslim Development Committee haiba luki mameng asi All Manipur Maite Pangan Development Organization AMMDO haina mameng onthok lai haina lobasage advisor ER Muhammad Riyazuddin Khana pomising da phondokre Lubasage maru oiba thomi sangyauna lilong usoi popida leiba lubasage office ta pangthoki pa pawgi mi pham da mahangna hai All Manipur Muslim Development Committee haiba lub asi haukiba kumjali sangene taramathoi gi April gi tang kunmari da saphongduna lamdam sigi oiba tongan tongan ba issue kya da mangjan thana thabak tawduna lagle AMM DC gi mingda leiba hanagi I card letterhead shil amadi official documents sing kudemak chanararoi loinana nauna mameng ka onthoklaba luba sige thomising January tha sige tarama panda wasak lawage tharampa ama luba sige office ta pangtholagani tharamba asida so lamdam sige miyangna sarugya bio haike Nasden Cadet Corps Alumni Foundation Manipurna changnaina pangthoktuna lakpa blood donation ngasisu Egalitarian Manipur of the Altars Trust Ima Trust na kusam naraga sees a bank blood bank tapang thokre tharampa aduga mari lainana Ima Trust amadi Alumni Foundation asage President Oriba Retier Colonel Santikumar Sapam na high blood donation asi regular oina pangthokpani chagi asage horakpada Ima Trust ka kusam naraga blood donation asi sinmani Aikoina blood donate toba matamda aikoida kari sumang zabalaite blood haibasi emergency da yamna darka leba amadi e pithokiba asina miyoiba amage thawai kanba ngambata natana blood donor adudasu igi papangan hena phagalhale haksangda hena kana hale yamna chamba wakhlont haibadi blood donate tobana mi amage punse kan gadoribane haksangda tel cheliba asidi sikhraga Mathanda regenerate tarokani miyamna pakhatpa tawbigano mi amage punse kanbana hena kanagadaba oibana ekoi jingnaba laitana blood donate tawse haike blood donation camp aduda punna miyoi taramangaromna blood donate tawke All Manipur accredited social health activists ASHA workers na union na Tanduna laklaba demand sing salibata January ki tangkuni thoi phawgi manungda lainga ka amadi marilenaba department sing na thabak taw onthok pedrabadi mathang numit tang kulum doidake Manipur da lairiba ASHA workers sing thabak lepage kongjang sang silagani haina All Manipur ASHA workers union gi cherolamana haire Serona sida palibadi union asina ASHA worker amage nomage khusumal lupa chamanga phangan biyo ASHA workers sing bo regular tan biyo amade enam female health worker multipurpose workers sing asi ASHA workers sing punna community health worker oiminabana makoiga thagi talab mana hanbiyo demand tanduna mamang chahi ki megi tang tarani panda jane strike tawgani haina langthoke adubo Manipur lenga ke health minister amadi marilena ba opposition singna jane strike ke mangoina na wari sane se haina kaurok padage ASHA workers union gi mayor singa unaduna chief minister ga tanaraga cabinet mi pham ama phamlaga bal pass tawduna dema sanga do thabak ta onthoklage haina thazaba pekhi hariba thazaba adu ngasi pawba thabak ta onthok pidri maramasina All Manipur ASHA workers union na taliba demand thasige lagliba tangkuni thoi phawgi manung ta thabak ta onthok ta badi mathang nume January ge tang kulum doidege ASHA workers sing na thabak lepage khongsang sang sinaba wari basil lawre haina union ge cheron china khangalagle
Jammu and Kashmir ge Bandipora district ta lanmi ge gari amma lambi dagi nanthakiduna lokamada tasankibadagi thawdokta lanmi ahom sire nungthingi pungka ani makairam tabada SK Payant area da thokiba thawdok adu wedana thon bane haina official na phongdokhi army na thadrok pacheronda haikibada wedana Laina Sengna Ubang Amdabadagi Indian Army ge gari adu lokta tasankibani local adugi miyam ge mating dege soklaba lami sangado medical care ge damakta puthorokibani madugi damakta miyam aduda tawimang khamba uchari labak thiraba thawtok aduda lekhidraba thawna pharaba lami ahom ge punsi longkre awaba taraba imung manung ge awabada Indian Army na sarugya zari haiki Tamil Nadu ge biruduna Gar manakta leba bombla sapam amada pokai badagi miyoi teruk siri ka amada bombula sanana bage chemical mix tawringai da pokai kibane haidi thagdoga duda miyoi teruk si kibane hause garo bada maroi ba pau amone bizari Tawan district miyam ge nume thorom pangtokre Zana Osadi ngasi khongjom da leba Dr. Pratita Charitable Trust na hangdokre. Kuki singna indefinite economic blockade tawribase handok trabadi ukrol lambida counter blockade tawragani haina LKBBF ki maikadege phondoragle. Jammu and Kashmir da lanmi gari amal lokta tasan badalan me ahom sire. Image PAODAM asigi de matang sa daloy jere ming tabiri besumbo amukana krum sari.